Petrol pump da thao thaba lakpada petrol tanker amada litre lising amaga chamri humdra humdoi Watlambadagi Chingmeirong Erang Thokkhre Chingmeirong Khongnang di karakta leiba United Brothers Petrol Pump da KFNP din allocation pirakpa petrol litre lising nipangi tanker registration number MN018418 na petrol thaba lakpada petrol litre lising amaga chamri humdra humdoi Watlambadagi petrol thadana abuk malom da leiba oil depot tahanki Thaudogasagi matang Manipur Petroleum Dealers Fraternity Convener RK Prakasna Fongdorakpada petrol tanker asi malom dagi ngarang pump ahumda thau thaba lakibani ngarang iril bung takhokta leiba ibetombi oil pump amadi sawumbung FCI gadon manakta leiba oil pump da thau tharaba matung ngase yog pung barinom tabada Chingmeirong da leiba United Brothers Petrol Pump da petrol thaba lakpada petrol ge chang olubada litre lising amaga chamri humudra humdoi asi Watlamba thengnarakpani Petrol pump singna amadi dealer singna petrol black to yole hariba dumyoi karana tauramba yai adubu ngasige thaudok asina takpadi mangliba petrol litre lising amaga chamri humbudra humdoi esemyoi kharaga manaraga black te soidana yonthok lamba oigani thaudok asigi matangda mari leineba singna thizin biu haiki loinana Imphal police ki team amasu laktuna FIR amasu lokatuna thizin ba haukhre hari United Brothers Khongnang karakta leiba thao wat na pore na haiba report ama pirakpadagi haitare akoigi hujujik leiba burning issue thao phangdabagi mayam ama black ta phangi adu tawi mayam ama hujik phangdabagi issue mayam am leire adudagi di chingnabagi issue mayam ama su leiringai matam sidai sida maina thao amu wat na pore haibagi pochi IOCL dagi thadoraiba pochi kamaina watpano haibado akhoisu injinjaba lakami haitare yengraga khangura matungdadi lising ama chamri mathakta chamagi mayada watle haibani thause adu eragadi watliba thausi mangrabane ngasi sigi pamsidai sida kasu thararoi hoji lising ama chamri yankai rom hena watkhrabane ba adu di sigi thause karai sakhrage haiba point dune sakhraba thausi amu black ta hadorakadoi ba adu si pamsiga mari sungai leinade haiba potumadi mayamna bhab tabam thoi haibado pragana khangom thoi haibaduma ahamba point thamjage ani suba point na masi karai sakhrage haibasi fadana mari makhong do kanna thigatiraga government gi side gi haraba pullaba matungda khangdo matungda dugi keno dusu public ta thambiu haitare Nakalamaromda United Brothers Petrol Pump da petrol thaba lakpada petrol litre lising amaga chamri humdra humdoi asi Watlambadagi tanker adu oil depot ta halankhiba thaudogasigi matangda Manipur Petroleum Dealers Fraternity gi mihud Laisram Jogendrana SKTV News ta fongdorokpagi matungina ngasigi thaudogasigi matangda dealer gi maikedagi IOCL gi official singamadi KFNP gi official singa pau phaungnare IOCL da storage booking taukhre official singna hairiba gari adugi mathak action laukhatlagan haiki United Brothers ki oil pump da thokiba Indian oil ki thau tharamba gari 1450 ki liters ki shortage ta gi do do akoi ngasai official jing ga ju pau phongna jare adagi KFNP gi akoi gi leiriba department jing gi mi jing ga ju pau phongna raba matung da thau je wana pump da tharamba je shortage booking to ba na ma lei adugi shortage se booking to biro na IOCL gi official ama song KFNP gi official jing na haide aduga akoi adugi to shortage booking moi da IOCL da tharani aduga official side tagi moi gi gari gi oiba action jing moi gi suspension bu oiro adagi blacklist to bu oiro aduido investigation moi na ma tawra matung da aduido proper oiba adugi action do lawrani haba thajab do pire ngasi